ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯃꯥꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯒ ꯆꯅꯨꯒꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯩꯐꯨ ꯇꯤꯛꯂꯤ꯫ ꯆꯅꯨꯅ, "ꯏꯃꯥ, ꯋꯥꯏꯗꯣ ꯈꯔ ꯇꯩꯔꯗꯤ ꯌꯥꯔꯦꯃꯤ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ, ꯈ꯭ꯋꯥꯡ ꯅꯥꯏꯌꯦꯒ ꯑꯗꯨ ꯇꯧꯋꯦꯒ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ꯫ ꯍꯦ, ꯁꯨꯃꯥꯡꯁꯤ ꯋꯥꯏ ꯇꯩꯗꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ? ꯍꯥ? ꯃꯧꯅꯦꯅ ꯑꯃ ꯂꯩꯔꯤꯁꯦ, ꯂꯨꯍꯣꯡꯂꯛꯄ ꯃꯇꯝ ꯈꯔꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯀꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯝꯃꯤ꯫ ꯊꯥ ꯍꯦꯛ ꯐꯥꯕꯒ ꯃꯁꯥꯒꯤ ꯃꯔꯝꯆ ꯑꯁꯦꯡꯕꯗꯣ ꯎꯠꯊꯣꯛꯆꯔꯛꯑꯦꯗꯅ꯫ ꯑꯣ ꯌꯥꯔꯦ, ꯏꯁꯧ ꯂꯥꯡꯉꯛꯀꯅꯨ, ꯀꯩꯝ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯅꯈꯨꯠꯇꯣ ꯐꯖꯅ ꯍꯥꯝꯗꯣꯛꯂꯒ ꯃꯩ ꯉꯥꯏꯍꯥꯛ ꯌꯥꯏꯔꯣ ꯂꯥꯛꯑꯣ꯫ ꯑꯩ ꯃꯃꯥ, ꯋꯥꯏꯗꯣ ꯄꯥꯛꯃꯟꯈ꯭ꯔꯦꯅꯦ, ꯈꯔ ꯄꯤꯛꯇꯛ ꯇꯧꯔꯒ ꯑꯗꯨꯝ ꯇꯩꯔꯁꯨ ꯃꯌꯥꯕꯅꯤ, ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯩꯔꯁꯨ ꯌꯥꯏ꯫ ꯀꯥꯟ ꯆꯥꯗꯅꯅꯦ ꯊꯕꯛ ꯐꯕꯤ ꯁꯥꯔꯨꯅꯨꯀꯣ꯫ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ꯫ ꯀꯔꯤ? ꯑꯩꯕꯨ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯦ꯫ ꯇꯩꯔꯣꯏꯗ ꯋꯥꯏꯒ ꯑꯝꯇ, ꯅꯨꯔꯥ ꯆꯐꯨꯒꯁꯦ ꯂꯪꯊꯣꯛꯈꯤꯒꯦ ꯂꯥꯛꯇꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯔꯥ ꯆꯐꯨꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯆꯅꯨꯗꯨ ꯃꯩ ꯇꯤꯛꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯃꯔꯝꯁꯤ ꯁꯨꯛꯂꯩ ꯂꯩꯇꯅ ꯏꯁꯧꯁꯦ ꯂꯥꯡꯉꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯔꯥ ꯆꯐꯨꯁꯦ ꯏꯪꯈꯣꯜ ꯃꯇꯣꯟ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯨꯔꯥ ꯆꯐꯨꯗ ꯅꯠꯇꯦ, ꯍꯧꯒꯠꯀꯅꯤ ꯈꯪꯗꯕꯤ ꯃꯤꯔ ꯁꯥꯔ ꯑꯃ ꯇꯨꯝꯂꯤꯕꯗꯣ, ꯃꯗꯨꯒꯤ ꯐꯃꯨꯡꯁꯤꯁꯨ ꯄꯥꯏꯔꯒ ꯂꯪꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯅꯃꯧꯁꯤꯒꯅꯦ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯏꯁꯧ ꯈꯔ ꯂꯥꯡꯕꯩ ꯋꯥꯅꯤ, ꯑꯗꯨꯒ ꯑꯃꯁꯤꯅ ꯑꯐꯕꯤ ꯁꯥꯔꯒ ꯅꯨꯡꯗ ꯆꯤꯛꯄꯩ ꯋꯥꯅꯤ꯫ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯣ, ꯑꯏꯪꯕꯁꯤꯗ ꯊꯕꯛ ꯐꯕꯤ ꯁꯥꯔꯨꯕꯒꯤ ꯅꯈꯨꯠꯇꯣ ꯁꯖꯤꯡ ꯍꯧꯔꯝꯂꯅꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯃꯈꯨꯠꯇꯣ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯇꯧꯔꯒ ꯃꯩ ꯌꯥꯏꯕ ꯐꯝꯊꯔꯛꯏ꯫ ꯆꯅꯨꯅ ꯅꯨꯔꯥ ꯆꯐꯨꯗꯨ ꯈꯨꯟꯖꯤꯜꯂꯨꯔꯒ ꯌꯦꯅꯈꯥꯗ ꯊꯝꯂꯨꯔꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯏꯔꯨꯖꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯆꯥꯛꯀ ꯇꯣꯛꯂꯅꯦ ꯅꯥ ꯇꯥꯅ ꯆꯠꯀꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯀꯩꯊꯦꯜꯗꯣ ꯈꯔ ꯊꯦꯡꯅ ꯆꯠꯀꯦ꯫ ꯏꯪꯕꯁꯤꯗ ꯀꯔꯤꯒꯤ ꯏꯔꯨꯖꯕꯅꯣ, ꯃꯩ ꯌꯥꯏꯈꯣ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯂꯨꯔꯒ ꯊꯣꯛ꯫ ꯌꯥꯖꯔꯦ, ꯏꯃꯥꯒ ꯄꯥꯕꯒ ꯅꯈꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯗꯤ ꯈꯠꯅꯔꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯅꯣꯏꯅꯤ ꯈꯠꯅꯕ ꯇꯥꯗꯣꯏ ꯁꯔꯨꯛꯅꯦ ꯏꯁꯤꯡ ꯑꯏꯪꯕ ꯇꯧꯔꯒ ꯖꯣꯝ ꯆꯥꯏꯊꯔꯒꯅꯦ ꯆꯥꯛ ꯊꯣꯡꯂꯨꯒꯦ ꯑꯩ꯫ ꯃꯁꯤ ꯑꯃꯁꯨꯅꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯜꯂꯣꯏꯗꯧꯔꯤ꯫ ꯃꯕꯨꯡꯃꯛꯀꯤ ꯁꯛꯅꯦ, ꯃꯄꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ, ꯑꯃꯠꯇ ꯌꯦꯡꯖꯅꯤꯡꯗꯦꯗꯀꯣ꯫ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯅꯤꯡꯕ꯭ꯔꯕꯨꯅꯦ? ꯆꯦꯡꯖꯥꯏꯕꯝꯗꯨ ꯊꯥꯔꯛꯂꯕꯗꯤ ꯃꯥꯡꯒꯣꯜꯁꯤꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯈꯤꯅꯤꯁꯦ ꯉꯁꯤ꯫ ꯃꯄꯥ, ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯈꯠꯅꯔꯛꯀꯅꯤ꯫ ꯃꯄꯥꯟꯗ ꯈꯠꯅꯔꯤꯕꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯀꯣꯛꯇꯨ ꯍꯣꯠ ꯍꯣꯠꯇꯅ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀ꯭ꯋꯥꯛ ꯑꯃꯨꯛ ꯆꯤꯛꯅꯈꯠꯂꯛꯏꯁꯤꯕꯣ? ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕ ꯑꯩꯁꯦ ꯍꯧꯒꯠꯂꯛꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯀꯟꯅ ꯆꯤꯛꯅꯔꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯅꯥꯗꯅꯣ? ꯀ꯭ꯋꯥꯛ ꯆꯤꯛꯅꯕ ꯀꯥꯏꯗꯤ ꯀꯩꯅꯣ? ꯍꯥ? ꯀꯔꯤꯅꯣꯕ ꯀ꯭ꯋꯥꯛ ꯆꯤꯛꯅꯕ ꯍꯥꯏꯗꯤ? ꯀꯩꯅꯣ ꯑꯩꯕꯨ ꯏꯃꯥꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯍꯥꯏꯕ ꯍꯥꯏꯗꯕ, ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏꯁꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯅꯦꯍꯦ? ꯆꯠꯂꯣꯗ, ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯀꯅꯥꯅꯕꯨ ꯉꯝꯖꯕꯅꯣ? ꯏꯃꯥꯗꯤ ꯌꯥꯍꯧ ꯌꯥꯝ ꯉꯟꯕꯗꯥꯏꯅꯦ꯫ ꯏꯃꯥꯅ ꯀꯣꯛ ꯇꯧꯔꯁꯨ ꯑꯗꯨꯝ ꯃꯌꯥꯕꯗꯨꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯧꯇꯥꯅꯔ ꯂꯩ꯫ ꯍꯩꯃ ꯀꯌꯥꯝꯇ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯃꯧ ꯋꯥꯔꯛꯇꯕꯤ, ꯅꯃꯤꯡꯃꯛꯅ ꯑꯏꯪꯕꯤ ꯀꯥꯏꯅ ꯀꯧꯁꯜꯂꯗꯅ ꯏꯪꯁꯨ ꯏꯪꯗꯅ ꯏꯪꯁꯟꯅꯕꯤ꯫ ꯑꯣ ꯉꯥꯡꯍꯧꯔꯣ, ꯏꯊꯨꯟꯗꯕꯨ ꯍꯥꯞꯄꯤꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯏꯪꯕꯤ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛꯇꯨꯅ ꯄꯣꯔꯣꯛ ꯁꯣꯜꯂꯒ ꯂꯩꯍꯧꯏ꯫ ꯑꯏꯪꯕꯤ ꯃꯥꯒꯤ ꯀꯥꯗ ꯈꯨ ꯈꯨ ꯀꯥꯝꯂꯒ ꯆꯪꯂꯛꯏ꯫ ꯐꯩꯖꯨꯞꯅ ꯅꯜꯂꯒ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯅꯝꯂꯒ ꯍꯧꯗꯣꯛꯏ꯫ ꯍꯧꯒꯠꯂꯣꯍꯦ! ꯃꯄꯥꯟꯁꯤꯗ ꯅꯃꯥ ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯁꯤꯗ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯍꯥꯏꯗꯅ ꯈꯣꯡꯉꯤꯁꯤ ꯇꯥꯗꯕ꯭ꯔꯣ? ꯀꯔꯤꯅꯣ ꯅꯨꯄꯤ, ꯃꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯍꯧꯗꯣꯔꯤꯗꯨꯕు ꯀꯩꯅꯣ? ꯁꯥꯎꯅꯤꯡꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯍꯧꯗꯣꯔꯛꯄꯁꯦ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯁꯦ ꯉꯁꯤꯗ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯅꯪ? ꯁꯤꯅꯤ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯠꯄꯤꯔꯤꯁꯦ ꯃꯣꯏꯅ꯫ ꯊꯕꯛ ꯇꯧꯐꯝꯒ ꯈꯪꯄꯣꯟꯇꯦ, ꯋꯥꯏ ꯇꯩꯔꯁꯨ
ising yamna hayega adu tawega ha ada tawega kon phengle cha masing de khra haibini sak thongnasu chak petle thina chai biriba sidebu kanana thabak tawning doino tawdra sum ngang ise taraba natro hoise aine nga tungkhiki horen hagolaklaga imadane ai ngange nangsune peraga leitrasu tum ingbasida pesenaragam leirano tumkhre masi koktrang man masimu aina pause khara he challaga tamhogi tawraga pombi thabasi singkhalaga amuk tumkhre basi ai dine pete isan nupine na lanjada bisabi ma leirishina marolama inamma kai mareisia ko chellaraga kawrakani as ina pamjada bigakta kande aishu tumbaga leithoke ayuki sak adu januna thongba loiraduna mamampaga punna saminari mabunga manamaga gina samukta kupna thamkhri mapana bema nana moisu sadringaida hodorokpa yadra nangbo as inamagi mongduda talle nahan musawdoklubagi chupama isau langlaga dum leikibani moigi sak saruk thidoklaga samung mathakta thamlamlabani hori hagolaga nya mai chajarasani mapa minungsi sawwa musaraklan saktu kok chatho aibu ne wayamna ngangkhalanu ko masinu bisine wa ngang mata du sarukne ai saksi tumit saurage ibema nangsu sarasi laudana hoima yengoi chathoi imana nahanwai phi saramba phisa kolase phajana semjalaga phi sanaba tawne imadi kuina phamlaga sabado kamdre yengo mamang lekai gi nata lembi hoidi phi sadana sel kayam tale nang naitaba leirasu natagi managda salaga adum mahang aishu khalamini yumda lemna sum leithokpasa matam pamui imana kaitel chachrinei pisa kolsa khara semjalawrasi hoi chak cha bahuro ingkrani chak adu toklaga januna thabaksingdu praprap loisili mamana sangoida thamliba pisa koladu phajana sengdoklaga semjingadoba khara semjin biramlaga kaitel mai kai pangkhre mapasu thabak chatpa thenge haiduna praprap chatkirami ayuki nungsa khara thoklakpa matamduda ayingbidu tuma pelakla male haugalai mamai mita thoklaga chakhumna sanglai ngasi ti saka sa phajana thidoklaga thanamledana isingasu hairaga thamlamine aikhoi ka ta pusilaga saruge chaklo anidu pairaga makhoigi ka tamna sanglai tungbungsu mamai mita thoklaga mingsil mangda masamdo haipet makuna semlaga leirami o sakse sathokna batawrase huini aidi chakpu lamlaga leiramini kai jang kobi mana kang soi thongi male nupa nang nangarang thabak halakpuda leirakpa yen mapaido leiribani adugoina sarse tu adudugi upu masado adudu leibani puthor charasi law yumda chatpa thengkhrani sese mapaise mari surini ikoi be masu janing namani amda bibiru sudana ikoi be madi sumba phongphong saba natradi sadabani nahan so aina pirubada inge chaba talena langbu langthorakhida koi noisibo nangi mangda langthokriro hoi maning lomdane lagtada heta langthokkibai wani ainadi nungsidana pibiraga aikhoi bi masisunya imaga chapmane aingonda thina tawba thina ngangbasa adum toimalabani ainasu nupa nongonda tamdan leisanba kayamani hoi sibari adu oragana matung manang pidraga loredana moina nganglasu nanada hapnuna khumlunu nangnada khara leiragane tandana toksagisani aigi nupidi ingtaplaga aphabi oina leidobani khangidana laini soidana se chaksa chathoklasi hoi sarsi ado noi ayumda laona hairaisina kai thabak leibasano imana wari khara sananingdana sum kauri oramni kaidawrage chaksa prap charaga loisilaga chalasi makhoi anidu chak toklaga pirol ahanba setun loisili sak sabi konga do phenglamdana chakhumgi kasinda insilamlaga chatkhre manamaga mabungana chakhribadu januna imungdagi yenglaga lehawi chakhum changlakpada konam silamba leirambadu ubada saurap tawi masana charamba konsi phawba phenglamdana chakhrineba ikuita sausibu karibta khangdaba zalo inamana pautambada hoi na to taraga leirabra khangde habanida simu phingdoktradi horen phau leirani asiyaraga januna kon amangbadu maningda puthoktuna phengkhre
ꯁꯣꯝꯗ ꯑꯌꯤꯡꯕꯤꯒꯤ ꯃꯄꯥꯝꯗꯅꯤ ꯏꯃꯨꯡꯒꯤ ꯐꯝꯅꯕ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯇꯨꯡꯕꯨꯡꯒ ꯑꯌꯤꯡꯕꯤꯒꯤꯗꯨ ꯐꯝꯂꯤ ꯃꯃꯥꯅ ꯆꯥ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯏ ꯁꯤ ꯆꯥ ꯊꯛꯆꯜꯂꯨ ꯇꯨꯡꯕꯨꯡ ꯆꯥꯁꯤ ꯊꯛꯎ ꯍꯣꯏ ꯏꯃꯥ ꯑꯌꯤꯡꯕꯤꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯪꯒꯤꯠ ꯇꯧꯏ ꯍꯥꯏꯌꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯌꯣ ꯇꯨꯡꯕꯨꯡ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯃꯥꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯅꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯆꯥꯛꯈꯨꯝ ꯄꯨꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯍꯌꯦꯡ ꯅꯈꯣꯏꯅ ꯅꯆꯥ ꯌꯥꯎꯔꯛꯂꯕ ꯀꯥꯟꯗ ꯌꯥꯝ ꯋꯥꯒꯅꯤꯀꯣ ꯅꯪꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡꯁꯨ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕꯗ ꯑꯗꯨꯝ ꯆꯪꯂꯝꯒꯅꯤ ꯑꯗꯨꯅꯅꯦ ꯆꯥꯛꯈꯨꯝ ꯇꯣꯡꯉꯥꯜꯂꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯌꯤꯡꯕꯤꯅ ꯇꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯇꯥꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯆꯥꯛꯈꯨꯝ ꯇꯣꯡꯉꯥꯜꯂꯁꯤ ꯀꯣ ꯅꯨꯄꯥ ꯀꯣ ꯑꯩꯒꯤꯕꯨꯗꯤ ꯌꯥꯗꯤ ꯌꯥꯏꯗ ꯑꯗꯣ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯣꯏꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯣꯏꯗ ꯍꯥꯟꯅ ꯍꯪꯗ꯭ꯔꯗꯤ ꯀꯔꯤꯒꯤ ꯃꯣꯏꯗ ꯑꯃꯨꯛ ꯍꯪꯗꯧꯔꯤꯅꯣ ꯑꯩꯒꯤ ꯏꯃꯥꯅ ꯐꯅꯤꯅ ꯇꯥꯛꯄꯤꯔꯛꯄ ꯋꯥꯁꯦ ꯃꯣꯏꯗ ꯍꯪ ꯂꯩꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯏꯕꯦꯝꯃ ꯌꯥꯖꯁꯅꯤ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ ꯍꯣꯔꯦꯟꯗꯤꯅꯦ ꯌꯦꯜꯂ ꯉꯥꯅꯨꯔ ꯀꯩꯅꯣꯝ ꯊꯣꯡꯂꯒ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ ꯅꯈꯣꯏꯕꯣ ꯑꯅꯤꯃꯛ ꯊꯣꯡꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯉꯥꯅꯨꯗꯣ ꯃꯍꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ ꯌꯦꯟꯗꯨꯅ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯉꯧꯁꯦꯕ ꯑꯩ ꯈꯔꯁꯨ ꯌꯣꯝꯂꯒ ꯄꯨꯈꯤꯒꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯇꯨꯡꯕꯨꯡ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯝꯇ ꯄꯤꯖꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯌꯨꯝꯗ ꯊꯣꯡꯂꯒ ꯆꯥꯕꯗꯤ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯔ ꯈꯔ ꯂꯩꯔꯛꯄ ꯅꯠꯇꯅ ꯏꯃా ꯄꯥꯕꯈꯣꯏꯁꯨ ꯁꯥ ꯆꯥꯗꯕꯅꯤꯅ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯤꯗꯒꯤꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯒ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯀꯗꯕꯅꯤꯀꯣ ꯏꯆꯥꯁꯦ ꯆꯥꯕ ꯋꯥꯠꯄꯒꯤ ꯃꯁꯥꯁꯦ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯁꯟꯈ꯭ꯔꯦ ꯁꯤꯗ ꯂꯥꯛꯂꯒ ꯁꯥ ꯉꯥ ꯈꯔ ꯆꯥꯔꯒꯅꯦ ꯃꯁꯥꯁꯤ ꯅꯣꯏꯖꯅꯕ ꯍꯣꯏ ꯏꯃꯥ ꯅꯨꯄꯥ ꯍꯣꯔꯦꯟ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯂꯩꯕꯤꯌꯨꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯔꯥꯡ ꯇꯧꯅꯔꯅꯤꯕ ꯇꯨꯡꯕꯨꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯔ ꯁꯤꯡꯉꯨꯅꯦ ꯅꯪꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯅꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩ ꯇꯨꯡꯁꯤꯟꯕ ꯌꯥꯕ ꯇꯨꯡꯁꯤꯟꯍꯧꯅꯦ ꯍꯣꯏꯕ ꯏꯃꯥ ꯏꯅꯦꯝꯄꯣꯛꯇꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯃꯆꯤꯟꯒꯁꯦ ꯈꯨꯀꯟ ꯑꯃꯅꯤ ꯑꯩ ꯅꯨꯄꯥ ꯂꯩꯔꯤꯉꯩꯗꯤ ꯆꯤꯟꯁꯦ ꯈꯨꯝꯗꯅ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤꯅꯦ ꯑꯩꯁꯦ ꯃꯥꯅ ꯍꯦꯛ ꯊꯕꯛ ꯆꯠꯈꯤꯕꯒꯅꯦ ꯑꯩꯁꯨ ꯃꯣꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯆꯣꯡꯊꯣꯛꯂꯒ ꯈꯨꯝꯗꯠꯄꯅꯤꯗꯅ ꯃꯆꯥꯅꯨꯄꯤꯅ ꯑꯃ ꯂꯩꯗꯨꯅ ꯃꯔꯣꯜ ꯑꯃ ꯏꯄꯠ ꯍꯦꯛ ꯄꯠꯂꯗꯅ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯩꯗꯤ ꯍꯩꯅꯗꯕ ꯏꯃꯨꯡꯗꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯨꯔꯤ ꯍꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯣ ꯇꯨꯡꯕꯨꯡꯁꯦ ꯊꯦꯝꯂꯒ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯀꯥꯟꯅꯅꯤ ꯃꯁꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯕ ꯇꯥꯏ ꯇꯣꯉꯥꯟꯅ ꯆꯥꯊꯣꯛ ꯑꯗꯨꯗꯒꯤꯗꯤ ꯊꯕꯛꯁꯤꯡꯗꯣ ꯏꯀꯣꯝ ꯀꯣꯝꯂꯗꯧꯅꯤ ꯑꯄꯪꯕꯤ ꯍꯣꯏ ꯏꯃꯥ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯥꯁꯤꯒꯦꯗꯣ ꯈꯟꯅꯔꯨꯔꯒꯦ ꯐꯔꯦ ꯅꯈꯣꯏ ꯄꯥꯕꯁꯨ ꯍꯜꯂꯛꯂꯅꯤ ꯃꯥ ꯍꯜꯂꯛꯂꯒ ꯌꯦꯟ ꯉꯥꯅꯨ ꯂꯩꯍꯜꯂꯨꯅꯕ ꯏꯕꯥꯏꯅꯨꯁꯨꯅꯦ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯀꯩꯅꯣ ꯁꯦꯝꯖꯤꯟꯕ ꯌꯥꯕ ꯁꯦꯝꯖꯤꯜꯂꯨꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯆꯅꯨ ꯃꯌꯨꯝꯗ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯈꯣꯏꯃꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯈꯣꯏꯃꯨꯅ ꯆꯅꯣ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯨꯡꯊꯤꯜꯁꯤꯗ ꯑꯗꯨꯁꯨ ꯅꯊꯟꯇ ꯑꯐꯥꯕꯅ ꯐꯥꯖꯈꯤꯅꯤꯀꯣ ꯏꯁ ꯀꯅꯥꯅ ꯐꯥꯗꯣꯔꯤꯒꯦ ꯑꯩꯕꯣ ꯐꯥꯕꯤꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯖꯗꯦꯀꯣ ꯇꯥ ꯈꯣꯏꯃꯨꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯃꯁꯥꯒꯁꯦ ꯌꯥꯝ ꯅꯥꯟꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯏꯔꯣ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯑꯩꯕꯨ ꯅꯨꯄꯤꯒ ꯌꯥꯝ ꯀꯣꯏꯕꯒꯤ ꯃꯑꯣꯡꯗ ꯊꯪꯅꯕ ꯈꯨꯜ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩꯀꯣ ꯀꯩꯅꯣ ꯍꯥꯏꯌꯣ ꯉꯁꯤꯗꯤ ꯍꯥꯏꯔꯣꯏ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯏꯃꯨꯗꯨ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯕꯕꯨ ꯃꯈꯣꯡ ꯑꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯤꯜꯂꯤ ꯆꯅꯨꯁꯨ ꯆꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯈꯣꯏꯃꯨꯅ ꯇꯨꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯀꯩꯅꯣ ꯇꯥ ꯈꯣꯏꯃꯨ ꯅꯈꯣꯡ ꯄꯥꯟꯗ꯭ꯔꯕꯣ ꯅꯪꯕꯣ ꯑꯁ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯇꯨꯔꯤꯅꯤꯅꯦ ꯑꯌꯣ ꯑꯁ ꯈꯣꯡꯁꯤ ꯂꯩꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯆꯅꯣ ꯅꯪꯕꯨ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯁꯧꯕꯤꯔꯒ ꯑꯝꯇ ꯊꯤꯟꯕꯤꯔꯝꯃꯨ ꯇꯜꯂꯁꯨ ꯇꯜꯂꯅꯨꯕ ꯈꯣꯡꯁꯦ ꯅꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯅꯊꯟꯗ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯣ ꯅꯣꯏ ꯌꯨꯝ ꯐꯥꯎ ꯑꯩꯅ ꯁꯧꯔꯒ ꯆꯠꯂꯗꯤ ꯋꯥꯅꯤꯌꯦ ꯍꯩꯃꯥ ꯋꯥꯔꯁꯨ ꯋꯥꯅ ꯆꯠꯄ ꯇꯥꯔꯦꯗꯅ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯆꯥ ꯄꯣꯛꯄꯗꯨꯁꯨ ꯀꯤꯅ ꯄꯣꯛꯇ ꯇꯥꯔꯤꯕ ꯅꯪꯕꯨ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ
ꯍꯣꯏꯁꯦ ꯑꯗꯨꯝ ꯉꯥꯡꯗ ꯂꯩꯌꯦꯃꯤ ꯅꯨꯄꯥꯅꯕꯨ ꯅꯆꯦꯗꯨ ꯌꯥꯝ ꯀꯟꯅꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯅꯨꯅ ꯈꯣꯏꯃꯨꯗ ꯁꯧꯕꯤꯔꯒ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯏ ꯈꯣꯏꯃꯨ ꯆꯅꯨꯅꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡꯒ ꯍꯧꯖꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯩꯔꯗꯤ ꯍꯌꯦꯡꯐꯥꯎ ꯌꯧꯕ ꯅꯥꯏꯔꯔꯣꯏꯌꯦ ꯇꯥꯈꯣꯏꯃꯣ ꯅꯪꯁꯨ ꯅꯈꯣꯡꯗꯣ ꯈꯔ ꯂꯥꯎꯅ ꯊꯥꯡ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈ꯭ꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯆꯠꯄ ꯌꯥꯗꯦꯃꯤ ꯁꯤꯐꯥꯎ ꯌꯥꯝ ꯋꯥꯅ ꯆꯠꯂꯤꯖꯥꯅꯤꯀꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯇꯥꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯕ ꯅꯈꯣꯡꯗꯣ ꯈꯔ ꯂꯥꯎꯅ ꯊꯥꯡꯉꯣꯃꯤ ꯅꯥꯔꯁꯨ ꯌꯨꯝꯐꯥꯎ ꯌꯧꯍꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯊꯥꯡꯖꯤꯡ ꯌꯥꯟꯕꯗꯧꯅ ꯊꯥꯡꯕꯩ ꯊꯥꯡꯗꯕꯩ ꯇꯧ ꯂꯩ ꯆꯅꯨ ꯅꯪꯗꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯪꯁꯦ ꯏꯪ ꯌꯥꯝ ꯇꯞꯄ ꯃꯥꯜꯂꯨꯔꯒ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔ ꯂꯩꯔꯝꯃꯤ ꯊꯥꯈꯣꯏꯃꯣ ꯋꯥꯅꯒ ꯋꯥꯕꯅꯦ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯗ ꯅꯊꯟ ꯆꯠꯂꯨꯅ ꯊꯝꯃꯝꯁꯅꯤꯀꯣ ꯑꯁ ꯃꯁꯤ ꯐꯅꯦꯛꯁꯤꯁꯨ ꯅꯥꯟꯊꯔꯦ ꯑꯌꯥ ꯊꯥꯈꯣꯏꯃꯣ ꯁꯤ ꯐꯅꯦꯛ ꯅꯥꯟꯊꯔꯛꯇꯧꯔꯦꯕ ꯍꯦ ꯀꯔꯤꯅꯣ ꯐꯅꯦꯛ ꯅꯥꯟꯊꯔꯛꯑꯦ ꯑꯁ ꯃꯤ ꯂꯥꯗꯤ ꯆꯨꯞꯅꯕ ꯇꯥꯔꯦꯅꯦ ꯁꯤꯗꯤꯕ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯦꯛꯇ ꯑꯣꯛꯄꯤꯔꯒꯦ ꯃꯥꯏ ꯐꯅꯦꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯅꯥꯟꯊꯔꯛꯂꯤꯕ ꯐꯅꯦꯛꯇꯨ ꯈꯣꯏꯃꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯆꯅꯨꯁꯨ ꯈꯣꯏꯃꯨꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ ꯈꯣꯏꯃꯨꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯅꯣꯛꯏ ꯆꯅꯨ ꯅꯪ ꯐꯅꯦꯛꯁꯦ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯐꯥꯕꯤꯔꯤꯅꯤ ꯑꯁ ꯊꯥꯗꯣꯛꯎꯁꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯈꯣꯏꯃꯨꯗ ꯁꯧꯔꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯐꯅꯦꯛꯇꯨ ꯐꯖꯅ ꯁꯦꯠꯆꯤꯜꯂꯤ ꯁꯣꯝꯗ ꯈꯣꯏꯃꯨꯗꯤ ꯆꯅꯨꯅ ꯐꯠ ꯂꯥꯎꯅ ꯈꯪꯍꯧꯗꯅ ꯊꯥꯗꯣꯔꯛꯄꯗꯨꯗ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯔꯒ ꯇꯨꯁꯤꯜꯂꯤ ꯈꯣꯏꯃꯨꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯍꯨꯏꯊꯤ ꯑꯃꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯍꯦꯛꯇ ꯇꯨꯁꯤꯟꯈ꯭ꯔꯦ ꯃꯅꯝꯁꯤꯗꯤ ꯍꯨꯏꯊꯤꯗ ꯎꯞꯄꯕꯩꯗꯤ ꯑꯁ ꯑꯁꯤꯗꯒꯤ ꯄꯥꯡꯈꯣꯛ ꯃꯅꯥꯁꯦ ꯑꯁꯤ ꯌꯦꯛꯂꯒ ꯇꯩꯊꯣꯛꯀꯦ ꯑꯁ ꯀꯌꯥ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯪꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯅꯝꯁꯤꯗꯤ ꯇꯥꯈꯣꯏꯃꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯀꯩꯅꯣ ꯅꯃꯥꯏꯗꯨꯗ ꯄꯛꯂꯤꯕꯗꯨꯕꯣ ꯊꯤꯔꯣ ꯆꯅꯨꯗꯨ ꯍꯟꯗꯣꯔꯛꯀꯦ ꯇꯧꯏ ꯈꯣꯏꯃꯨꯅ ꯍꯦ ꯁ꯭ꯋꯥꯏꯗꯒ ꯑꯣꯊꯣꯔꯛꯀꯅꯨ ꯍꯨꯏꯊꯤꯅꯤ ꯍꯨꯏꯊꯤ ꯃꯤꯊꯤ ꯅꯠꯇꯦ ꯄꯛꯏꯕ꯭ꯔꯦ ꯄꯛꯇ꯭ꯔꯦ ꯃꯅꯝꯗꯤ ꯅꯝꯃꯤ ꯇꯥꯈꯣꯏꯃꯣ ꯅꯌꯨꯝꯗ ꯅꯊꯟꯗ ꯆꯠꯆꯈ꯭ꯔꯣ ꯌꯥꯝ ꯋꯥꯠꯄꯁꯨ ꯅꯠꯇ꯭ꯔꯦ ꯅꯊꯟꯗꯅꯦ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯠꯂꯣ ꯀꯩꯅꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯌꯧꯔꯝꯗꯥꯏꯁꯤꯗ ꯏꯊꯟ ꯆꯠꯈ꯭ꯔꯣꯏ ꯃꯥꯏꯁꯤꯁꯨ ꯍꯨꯏꯊꯤꯗ ꯎꯞꯁꯤꯜꯍꯜꯂꯒ ꯇꯨꯍꯟꯕ ꯑꯗꯨꯒ ꯏꯊꯟ ꯆꯠꯂꯣ ꯀꯥꯏꯅ ꯉꯝꯃꯣꯏ ꯉꯝꯃꯣꯏ ꯑꯩꯗꯤ ꯍꯨꯏꯊꯤꯗ ꯎꯞꯄꯣꯅ ꯊꯥꯗꯣꯛꯄꯁꯨ ꯅꯠꯇꯅ ꯇꯥꯈꯣꯏꯃꯨꯅ ꯑꯩꯒꯤ ꯐꯅꯦꯛ ꯅꯥꯟꯊꯔꯛꯄꯗꯣ ꯄꯥꯏꯕꯤꯔꯒ ꯂꯩꯕꯗꯣ ꯃꯤ ꯂꯥꯛꯑꯗꯤ ꯂꯩꯁꯥꯕꯤꯒꯤ ꯐꯅꯦꯛ ꯆꯤꯡꯉꯦ ꯍꯥꯏꯔꯅꯤꯅ ꯇꯧꯕꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣꯁꯦ ꯑꯝꯇ ꯆꯤꯡꯈꯠꯂꯨ ꯂꯥꯛꯑꯣꯕ ꯏꯊꯟ ꯍꯧꯒꯠꯄꯗꯣ ꯉꯝꯃꯔꯣꯏꯕ ꯍꯣꯔꯦꯟ ꯃꯅꯤꯡꯒꯤ ꯇꯥꯗ ꯊꯝꯕꯧꯗ ꯈꯣꯡꯁꯦ ꯄꯥꯏꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯆꯠ ꯂꯥꯎꯋꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯆꯞꯅꯨ ꯂꯦꯞꯄ ꯂꯩꯗꯨꯕꯣ ꯅꯈꯨꯠꯇꯣ ꯍꯨꯏꯊꯤ ꯇꯩꯕ꯭ꯔꯅ ꯌꯦꯡꯕꯅꯤ ꯆꯤꯡꯈꯠꯄꯤꯒꯦꯁꯦ ꯌꯥꯔꯁꯦ ꯁꯤꯗꯩꯗꯤꯅꯦ ꯅꯊꯟ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯍꯦꯛꯇ ꯆꯦꯟꯈꯤꯅꯦ ꯈꯪꯅꯤꯅ ꯑꯩꯅ ꯂꯧꯗꯤ ꯁꯣꯏꯗꯅ ꯂꯧꯅꯤꯕ ꯀꯣꯏꯕꯅ ꯑꯇꯣꯞꯄꯅ ꯀꯣꯏꯔꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯧꯅꯤ ꯑꯩꯕꯨ ꯍꯨꯏꯊꯤꯗꯁꯨ ꯎꯞꯍꯟꯕ ꯑꯌꯣ ꯑꯁ ꯈꯣꯡꯁꯤꯁꯨ ꯅꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯣꯏꯃꯨꯗꯨ ꯃꯌꯨꯝꯗ ꯁꯦꯛ ꯁꯦꯛꯇꯅ ꯆꯠꯈ꯭ꯔꯦ ꯆꯅꯨ ꯃꯇꯥꯂꯦꯝꯕꯤ ꯍꯣꯏꯗꯒ ꯆꯠꯇ꯭ꯔꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯃꯥꯅ ꯁꯦꯝꯖꯜꯂꯝꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯂꯦ ꯊꯕꯛ ꯆꯠꯅꯔꯨꯕ ꯀꯌꯥꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯆꯅꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯩꯔꯥ ꯀꯠꯂꯒ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯂꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯇꯥꯏꯌꯦ ꯃꯥ ꯃꯩ ꯍꯧꯒꯠꯂꯦ ꯌꯥꯏꯔꯣ ꯂꯥꯛꯑꯣ ꯅꯪ ꯄꯥꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤ ꯊꯦꯡꯉꯦꯗ ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯥꯕꯁꯦ ꯊꯕꯛ ꯑꯃ ꯁꯨꯕ ꯂꯣꯏꯔꯒ ꯑꯃꯁꯨ ꯊꯤꯔꯛꯀꯅꯤꯅ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯊꯕꯛ ꯁꯨꯐꯝꯅꯒ ꯂꯩꯇꯕꯅꯦ ꯅꯈꯣꯏ ꯄꯥꯕꯁꯤꯁꯨꯅꯦ ꯋꯥꯖꯔꯕꯅꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯍꯤꯡꯗꯧꯔꯤꯁꯦ ꯀꯔꯝꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯔꯦꯁꯤꯃ ꯑꯩꯁꯨ ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯗꯧꯔꯤꯁꯤꯗꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯧꯅꯤ ꯀꯩꯁꯨ ꯈꯜꯂꯅꯨ ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯒꯦ ꯏꯕꯦꯝꯃ ꯅꯅꯦꯅꯅꯦ ꯉꯥ ꯌꯥꯏꯕ ꯄꯤꯔꯛꯄꯅꯤ ꯈꯥꯎꯗ ꯌꯥꯎꯍꯧꯕꯅꯤ ꯂꯧꯊꯣꯛꯂꯨꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯥ ꯌꯥꯏꯕꯁꯦ ꯏꯟꯁꯥꯡꯗ ꯊꯥꯛꯂꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯤꯕꯅꯤ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯌꯣꯟꯕ ꯌꯣꯟꯗꯕ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯀꯗꯧꯅꯤ ꯀꯥꯡꯁꯣꯏ ꯊꯣꯡꯂꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯅꯝꯃꯒꯒꯤ ꯆꯥ ꯍꯥꯞꯀꯗ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯕ ꯈꯪꯗꯦ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯟ ꯐꯥꯎ ꯅꯝꯁꯤꯜꯂꯒ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯣꯏꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯥꯏꯗ ꯆꯠꯄꯕꯨ ꯑꯣꯏꯗꯣꯏꯅꯣ ꯃꯧ ꯃꯄꯥꯝꯗ ꯆꯠꯄ ꯑꯣꯏꯔꯤꯅꯤ ꯆꯥꯛꯀ ꯍꯥꯞꯄꯨꯅꯤ ꯆꯥꯅꯤ ꯆꯥꯔꯣꯏꯁꯨ ꯈꯪꯗꯦ ꯆꯦꯡꯅ ꯆꯦꯡ ꯇꯥꯡꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯅꯝꯃꯁꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎ ꯌꯥꯗꯦ ꯑꯩ ꯎꯕꯗ ꯈꯨ ꯀꯥꯝꯃꯤ
ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯕꯒꯤ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯕꯁꯨꯅꯦ ꯀꯅꯥꯒꯤ ꯃꯤꯉꯣꯟꯗ ꯅꯤꯖꯔꯨꯕꯒ ꯆꯞ ꯃꯥꯟꯅꯩ ꯏꯕꯦꯝꯃ ꯑꯗꯨꯏꯗ ꯑꯃꯨꯛ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯅꯨꯄꯤ ꯍꯦꯛ ꯊꯤꯈ꯭ꯔꯀꯥꯟꯗꯅꯅꯦ ꯃꯥꯏ ꯅꯨꯄꯤꯒꯤ ꯑꯣꯏꯖꯈꯤꯕ ꯑꯩꯈꯣꯏꯅ ꯐꯅ ꯉꯥꯡꯂꯁꯨ ꯇꯥꯕꯤꯔꯛꯂꯔꯣꯏ ꯃꯧꯁꯤꯅ ꯈꯔ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯕꯗꯤ ꯃꯐꯕ ꯀꯗꯥꯏꯗꯒꯤ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕꯤ ꯄꯨꯁꯤꯜꯂꯛꯇꯅ ꯐꯖꯔꯦꯅꯦ ꯁꯤꯌꯥ ꯃꯄꯥꯗꯨ ꯃꯈꯨꯠꯇ ꯉꯥ ꯃꯆꯥ ꯑꯃ ꯌꯥꯜꯂꯒ ꯆꯪꯂꯛꯏ ꯀꯔꯤꯅꯣꯅꯦ ꯁꯟ ꯍꯨꯔꯥꯟꯗꯕ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯅꯔꯝꯃꯤꯁꯤꯕꯣ ꯃꯤꯒꯤ ꯋꯥꯔꯤꯅꯤꯗ ꯀꯔꯤꯅꯣ ꯅꯈꯨꯠꯇ ꯌꯥꯜꯂꯛꯂꯤꯕꯗꯨꯅ ꯉꯥꯅꯤꯅꯦꯍꯦ ꯀꯨꯏꯔꯦ ꯉꯥ ꯆꯥꯗꯕ ꯍꯥꯏꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯩꯊꯔꯛꯂꯕꯅꯤ ꯕꯦꯝꯃ ꯁꯦꯁꯦ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯅꯕꯨꯡꯗꯤ ꯊꯕꯛ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯊꯕꯛ ꯆꯠꯇꯦꯗ ꯏꯅꯝꯃꯒ ꯄꯨꯟꯅ ꯀꯗꯥꯏꯗꯣꯝ ꯆꯠꯈꯤꯕꯅꯤ ꯍꯣ ꯃꯄꯥ ꯑꯝꯇꯅꯦ ꯏꯃꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯆꯠꯂꯤꯕ ꯍꯜꯂꯛꯂꯒ ꯀꯔꯤꯅꯣ ꯋꯥ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ ꯍꯦꯛ ꯍꯥꯏꯗ꯭ꯔꯕ ꯌꯦꯡꯉꯨ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯃꯃꯥ ꯏꯁꯤꯡ ꯈꯔ ꯊꯥꯡꯒꯠꯂꯣ ꯈꯣꯡ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯀꯦ ꯑꯁ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦꯍꯦ ꯁꯤꯗꯤ ꯃꯤ ꯁꯤꯕ ꯌꯧꯅꯅꯤ ꯀꯅꯥꯒꯤ ꯈꯖꯤꯛ ꯈꯔ ꯏꯪꯕ ꯅꯠꯇ꯭ꯔꯦꯕ ꯃꯩ ꯉꯥꯏꯍꯥꯛ ꯌꯥꯔꯣ ꯂꯥꯛꯑꯣꯁꯦ ꯕꯦꯝꯃ ꯅꯄꯥꯒꯤ ꯏꯁꯤꯡꯗꯣ ꯅꯪ ꯈꯔ ꯊꯥꯡꯒꯠꯄꯤꯔꯣ ꯂꯥꯛꯑꯣ ꯏꯃꯥꯅꯦ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯒꯦ ꯍꯣꯏ ꯏꯃꯥ ꯆꯅꯨꯁꯨ ꯃꯄꯥꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯨ ꯊꯥꯡꯒꯠꯂꯒ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯡꯕꯨꯡꯒ ꯑꯌꯤꯡꯕꯤꯒꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯒ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯊꯝꯃꯤ ꯑꯌꯤꯡꯕꯤꯅ ꯅꯨꯄꯥ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯁꯤ ꯑꯩ ꯃꯈꯣꯏꯒ ꯀꯨꯏꯅ ꯄꯨꯜꯂꯒ ꯂꯩꯕ ꯉꯝꯂꯔꯣꯏ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯍꯥꯏꯅꯔꯁꯤ ꯀꯩꯗꯧꯒꯦ ꯑꯣ ꯉꯝꯂꯔꯣꯏꯌꯦ ꯆꯥꯟꯅꯗꯕꯤꯁꯤꯡꯁꯤꯒ ꯇꯣꯠꯅ ꯇꯤꯟꯅꯅ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯖꯗꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯥꯟꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯋꯥꯏ ꯁꯤꯠꯄꯗ ꯁꯨꯝꯆꯤꯠ ꯃꯇꯣꯟ ꯈꯤꯇꯪ ꯍꯥꯏꯔꯨꯕꯒꯤ ꯀꯅꯥꯒꯤ ꯏꯃꯥ ꯏꯄꯥ ꯄꯜꯂꯒ ꯉꯥꯡꯂꯤꯕꯅꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯅꯤ ꯅꯪꯁꯨ ꯈꯜꯂꯣꯗꯅ ꯅꯪ ꯍꯥꯏꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯔꯁꯨ ꯋꯥꯏ ꯍꯥꯏꯗꯅ ꯇꯨꯝꯈ꯭ꯔꯅꯤ ꯑꯁ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯡꯗꯨꯗ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯉꯥꯡꯕ꯭ꯔꯅꯦ ꯉꯥꯡꯉꯤꯅꯦ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯁꯤꯕꯣ ꯐꯩ ꯍꯧꯖꯤꯛꯃꯛꯅꯦ ꯑꯩ ꯃꯣꯏꯒ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯒꯦ ꯍꯨꯖꯥꯟꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯣ ꯇꯨꯡꯕꯨꯡ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯁ ꯈꯝꯗꯧꯏ ꯑꯌꯤꯡꯕꯤ ꯑꯩꯅ ꯏꯪꯊꯁꯤꯟꯅꯕꯗꯕꯨ ꯁꯥꯏꯌꯦꯔꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯋꯥ ꯄꯥꯡꯁꯜꯂꯨꯒꯦ ꯏꯃꯥ ꯄꯥꯕꯁꯨ ꯂꯩꯔꯝꯃꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯉꯁꯥꯏ ꯃꯈꯩꯗꯤ ꯏꯁꯤꯛ ꯁꯤꯛꯅ ꯂꯩꯔꯝꯕꯅꯤ ꯆꯥꯛꯈꯣꯏ ꯆꯥꯕ ꯆꯠꯂꯨꯔꯒ ꯌꯨꯝ ꯊꯥꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯔꯛꯑꯦ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯁꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯗꯅꯤ ꯑꯌꯤꯡꯕꯤꯅ ꯅꯍꯥꯟ ꯃꯈꯩ ꯁꯨꯛꯂꯒ ꯂꯩꯔꯝꯃꯤꯁꯤ ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩ ꯏꯃꯥꯅ ꯊꯤꯅ ꯆꯩꯕꯤꯕ ꯑꯣꯠꯄ ꯀꯌꯥ ꯇꯧꯔꯁꯨ ꯑꯩꯅ ꯀꯅꯥ ꯅꯠꯇꯦꯀꯣ ꯈꯟꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯉꯤꯅꯤ ꯈꯔ ꯂꯩꯔꯒ ꯐꯖꯈꯤꯅꯤ ꯅꯪꯅꯗ ꯈꯨꯝꯃꯨꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯥꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯝ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤ ꯏꯃꯥꯅ ꯉꯥꯡꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯃꯆꯤꯟꯁꯤꯌꯥ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯨꯔꯣꯛ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯏꯃꯥꯅ ꯑꯣꯏꯗꯕ ꯑꯗꯨꯛ ꯌꯥꯝ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯅꯣꯡꯃꯇ ꯏꯃꯥꯒꯣꯟ ꯁꯤꯟꯅꯔꯒ ꯈꯠꯅꯕꯁꯨ ꯇꯧꯗꯕ ꯑꯩꯉꯣꯟꯗꯕꯨ ꯅꯪꯁꯨ ꯃꯅꯤꯡꯗ ꯂꯦꯞꯄꯤꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯁꯨꯅꯨꯀꯣꯛ ꯁꯅꯟ ꯌꯩꯈꯥꯏꯕ ꯃꯥꯟꯕꯁꯤꯅ ꯋꯥ ꯈꯨꯝꯕ ꯉꯝꯂꯛꯇ꯭ꯔꯕ ꯀꯥꯟꯗ ꯋꯥꯄꯥꯡꯅꯕ ꯂꯩꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯩ ꯀꯥꯟꯅꯔꯣꯏ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯊꯤꯕꯣꯡꯗꯣ ꯇꯞ ꯇꯥꯃꯈꯩ ꯆꯥꯔꯛꯂꯝꯅꯅꯤ ꯇꯨꯝꯃꯨꯔꯣ ꯑꯩꯈꯣꯏꯅꯦ ꯆꯥꯛꯁꯤ ꯏꯪꯅ ꯑꯝꯇ ꯊꯣꯡꯍꯧꯒꯦ ꯇꯨꯡꯕꯨꯡꯅ ꯍꯦꯔꯥ ꯏꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯗꯤ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯗꯕꯨ ꯃꯤꯇꯣꯞꯇ ꯉꯥꯡꯕꯗꯧꯅ ꯉꯥꯡꯕꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯃꯧꯁꯤꯅ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯈꯔ ꯎꯁꯤꯟꯅꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯗꯨꯕꯨ ꯆꯞ ꯃꯥꯟꯅꯔꯒ ꯈꯠꯅꯕ ꯍꯧꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯇꯥꯆꯧ ꯏꯃꯥꯅ ꯈꯠꯅꯕ ꯍꯧꯈꯤꯗꯤ ꯏꯅꯝꯃꯅ ꯆꯣꯡꯁꯤꯟꯗꯅ ꯉꯥꯡꯂꯛꯄ ꯉꯥꯛꯇꯅꯤ ꯇꯥꯆꯧꯁꯨ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨ ꯈꯪꯗꯕ ꯉꯥꯡꯅꯤ ꯋꯥ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦꯕ ꯑꯝꯇ ꯅꯅꯝꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯖꯅꯤꯡꯗꯅ ꯄꯤꯔꯛꯄꯗꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯅꯅꯝꯃꯒꯤ ꯃꯥꯡꯗ ꯂꯪꯊꯣꯛꯄ ꯉꯝꯕꯤ ꯅꯪꯅꯕꯣ ꯉꯁꯤꯗꯒꯤꯅꯦ ꯆꯥꯛꯈꯨꯝꯁꯦ ꯇꯣꯡꯉꯥꯜꯂꯗꯧꯅꯤ ꯅꯣꯏꯁꯨ ꯅꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯏꯇꯥꯏꯅꯧꯈꯛ ꯏꯪꯅ ꯆꯤꯛꯅ ꯑꯝꯇ ꯂꯩꯖꯒꯦ ꯅꯨꯡꯇꯤꯒꯤꯅꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯄꯥꯗꯨꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯕꯨꯡꯉꯣ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯅꯔꯤꯕꯁꯦ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯒꯤ ꯑꯣꯏꯔꯦꯀꯣ ꯈꯠꯅꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯊꯤꯡꯗꯧꯕ ꯂꯩꯇꯦ ꯅꯈꯣꯏꯅꯤꯁꯨ ꯏꯃꯨꯡ ꯑꯃ ꯁꯦꯝꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯣꯀꯣ ꯃꯃꯥ ꯏꯆꯥꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯅꯨꯅꯦ
ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯗꯣ ꯏꯄꯥ ꯍꯌꯦꯡ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯃꯄꯥꯅ ꯉꯥꯡꯂꯛꯂꯤ ꯋꯥꯗꯨꯗ ꯇꯨꯡꯕꯨꯡ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯨꯅ ꯆꯪꯈ꯭ꯔꯤ ꯑꯌꯤꯡꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤ ꯆꯅꯨꯅ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯏꯅꯝꯃꯅ ꯍꯥꯏꯖꯤꯟꯕ ꯋꯥꯗ ꯂꯣꯏꯅ ꯍꯦꯛ ꯊꯥꯖꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯔꯛꯄ ꯃꯆꯜꯂꯩꯅ ꯍꯥꯏꯕ ꯋꯥꯐꯥꯎ ꯇꯥꯕꯤꯗꯦ ꯕꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯤ ꯌꯦꯡꯉꯣꯏ ꯅꯪ ꯄꯥꯕꯁꯦ ꯍꯌꯦꯡ ꯉꯟꯇꯥ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯁꯤ ꯑꯗꯨꯅꯅꯦ ꯆꯥꯛꯁꯤ ꯉꯟꯇꯥ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯃꯔꯣꯏꯗꯣ ꯁꯦꯝꯕ ꯂꯣꯏꯔꯕꯗꯤ ꯆꯥꯝꯊꯣꯔꯛꯑꯣꯁꯨ ꯆꯥꯇꯣꯝꯕꯤ ꯍꯌꯦꯡ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯁꯨꯅꯦ ꯑꯁꯨꯝꯅ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯃꯧꯗꯤ ꯑꯣꯏꯔꯛꯀꯅꯨꯀꯣ ꯋꯥꯔꯁꯨ ꯈꯥꯡꯂꯒ ꯂꯩꯒꯗꯧꯅꯤ ꯃꯤꯅ ꯉꯥꯡꯂꯕꯁꯨ ꯍꯟꯀꯠꯅ ꯈꯨꯝꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯕꯥꯕꯥ ꯁꯣꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯨꯡꯕꯨꯡꯅ ꯅꯨꯄꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯑꯗꯨꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯒ ꯃꯥꯟꯗ꯭ꯔꯣ ꯍꯣ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯨꯄꯥꯗꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯁꯪꯉꯦꯗꯅ ꯆꯥꯅꯤꯡ ꯄꯣꯠ ꯑꯃ ꯂꯩꯔꯁꯨ ꯏꯪꯅ ꯑꯩꯈꯣꯏꯅꯤ ꯈꯛ ꯆꯥꯔꯅꯤ ꯆꯥꯅꯤꯡꯕ ꯆꯥꯕ ꯏꯅꯤꯡ ꯇꯝꯂꯅꯤ ꯑꯁ ꯑꯩꯗꯤꯅꯦ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯌꯥꯝ ꯍꯔꯥꯎꯈꯤꯅꯣ ꯏꯃꯥ ꯈꯣꯏꯅ ꯇꯥꯈ꯭ꯔꯒ ꯌꯥꯝ ꯍꯔꯥꯎꯈꯤꯕ ꯃꯥꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯣꯏ ꯆꯥꯊꯣꯛꯂꯁꯤ ꯏꯟꯁꯥꯡꯁꯦ ꯏꯃꯥꯅ ꯐꯅꯌꯥꯝ ꯍꯥꯄꯛꯄ ꯃꯥꯜꯂꯤ ꯁꯤꯕꯨ ꯍꯌꯦꯡꯒꯤꯁꯨ ꯈꯥꯛꯀꯗ꯭ꯔꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯅꯪꯅ ꯆꯥꯅꯕ ꯈꯥꯛꯍꯧꯗꯅ ꯑꯩ ꯍꯥꯏꯔꯦ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕꯁꯤꯗꯤ ꯂꯥꯛꯑꯣꯁꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯅꯣꯛꯇꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ ꯇꯨꯡꯕꯨꯡꯗꯤ ꯈꯔ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯐꯃꯨꯡ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯤ ꯑꯌꯤꯡꯕꯤꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯂꯦꯝꯖꯕꯤ ꯁꯥꯔꯒ ꯆꯥꯛ ꯆꯥꯕꯗꯨ ꯃꯕꯨꯛ ꯊꯟꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯛ ꯇꯣꯛꯈ꯭ꯔꯕꯗ ꯀꯣꯟꯗ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯗꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯀꯣꯠꯇꯅ ꯍꯥꯞꯂꯒ ꯆꯥꯏ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯁꯨꯃꯥꯏꯅ ꯏꯅꯤꯡꯇꯝꯅ ꯆꯥꯕꯁꯦ ꯉꯁꯥꯏꯈꯩ ꯐꯪꯗ꯭ꯔꯕꯅꯤꯗꯣ ꯁꯥ ꯃꯔꯨꯒꯁꯦ ꯂꯣꯏ ꯁꯩꯗꯠꯀꯦ ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯁꯥꯏꯕꯗꯧꯅ ꯄ꯭ꯔꯦꯛ ꯍꯦꯛ ꯂꯥꯎꯏ ꯆꯥꯕ ꯑꯣꯛꯂꯕ ꯃꯥꯜꯂꯤ ꯑꯌꯤꯡꯕꯤ ꯃꯥꯅ ꯆꯥꯕꯒꯤ ꯈꯔ ꯂꯦꯝꯕꯗꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯟ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯍꯦꯛ ꯊꯝꯖꯤꯜꯂꯤ ꯀꯣꯟꯗꯨꯁꯨ ꯀꯥꯆꯤꯟꯅꯕꯗ ꯏꯟꯁꯤꯜꯂꯒ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯆꯣꯠꯄꯗꯨ ꯁꯦꯠꯂꯤ ꯐꯅꯦꯛ ꯑꯗꯨ ꯅꯥꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯃꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯇꯨꯡꯕꯨꯡ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯆꯅꯨꯒꯤ ꯃꯄꯥꯁꯨ ꯉꯟꯇꯥ ꯍꯧꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯆꯅꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯁꯨ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯀꯩꯊꯦꯜꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯈꯔ ꯌꯣꯝꯁꯤꯜꯂꯤ ꯏꯃꯥ ꯆꯥꯛꯁꯤ ꯀꯩꯊꯦꯜꯗ ꯆꯥꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯣ ꯊꯤꯜꯂꯛꯂꯅꯨ ꯏꯆꯥ ꯋꯥꯅꯕꯅꯤ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯡꯗꯅꯅꯦ ꯑꯗꯨꯝ ꯆꯥꯔꯒꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯆꯅꯨꯁꯨ ꯃꯊꯟꯗꯒꯤ ꯆꯥꯛꯇꯨ ꯊꯣꯡꯂꯒ ꯄ꯭ꯔꯕ ꯆꯥꯊꯣꯛꯂꯒ ꯃꯇꯥ ꯂꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯂꯦꯝꯕꯤꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯇꯣꯛꯂꯒ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥ ꯆꯅꯨ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯏꯇꯥ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯤ ꯊꯕꯛꯁꯦ ꯉꯦꯛꯇ ꯁꯪꯗꯕ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩꯁꯨꯅꯦ ꯐꯤ ꯁꯥꯅꯕ ꯅꯉꯣꯟꯗꯒꯤ ꯀꯩꯅꯣ ꯇꯥꯟꯅꯕ ꯂꯥꯛꯏꯅꯤ ꯂꯪꯁꯨ ꯈꯔ ꯂꯩꯃꯤꯟꯅꯔꯨꯁꯦ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪꯒ ꯈꯔ ꯆꯠꯃꯤꯟꯅꯁꯦ ꯍꯣꯏ ꯌꯥꯏ ꯑꯩꯁꯨ ꯂꯪ ꯂꯩꯗꯧ ꯈꯔ ꯂꯩꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯐꯤꯁꯥꯀꯣꯟꯗꯣ ꯄꯥꯟꯁꯤꯟꯕ ꯂꯣꯏꯔꯕꯣ ꯑꯁ ꯂꯣꯏꯗ꯭ꯔꯤꯗ ꯅꯪꯒ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯏꯊꯟꯇꯗꯤ ꯍꯩꯔꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯐꯤꯁꯥꯀꯣꯟ ꯄꯥꯟꯈꯠꯄ ꯂꯣꯏꯔꯒ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯆꯠꯂꯁꯤ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯂꯦꯝꯕꯤꯗꯨ ꯏꯈꯠꯈꯠꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯆꯅꯨ ꯍꯣꯏꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯆꯅꯨꯒꯤ ꯐꯤꯁꯥꯀꯣꯜꯗꯨ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯄꯥꯟꯈꯠꯄ ꯍꯧꯏ ꯑꯌꯤꯡꯕꯤꯁꯨ ꯃꯀꯣꯛꯗꯣ ꯈ꯭ꯔꯣ ꯈꯣꯠꯂꯒ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ ꯑꯁ ꯅꯨꯡꯁꯥ ꯊꯣꯛꯑꯝꯃꯤꯅꯦ ꯄꯨꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯈꯔ ꯆꯥꯕꯗ ꯍꯦꯟꯖꯤꯜꯂꯨꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯌꯣ ꯑꯁ ꯀꯥꯟꯅꯔꯣꯏ ꯃꯅꯤꯡꯗ ꯆꯦꯜꯂꯨꯈꯤꯒꯦ ꯂꯦꯝꯕꯤꯅ ꯏꯇꯥ ꯅꯣꯏꯅ ꯅꯝꯃꯁꯤꯕꯨ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯔꯣ ꯃꯕꯨꯛꯀꯁꯦ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗꯒꯁꯨ ꯆꯦꯟꯈ꯭ꯔꯤ ꯃꯊꯤ ꯆꯤꯠꯂꯝꯗꯥꯏꯗ ꯍꯧꯒꯠꯂꯛꯄꯤ ꯈꯪꯕꯗꯨꯅꯤꯅꯦ ꯏꯇꯥ ꯅꯪ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯃ ꯑꯣ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯉꯔꯥꯡ ꯇꯥꯆꯧꯒ ꯄꯨꯟꯅ ꯃꯄꯥꯝꯗ ꯆꯠꯂꯨꯏꯔ ꯈꯪꯗꯦ ꯍꯜꯂꯛꯂꯒꯅꯦ ꯃꯇꯩ ꯃꯅꯥꯎ ꯃꯨꯔꯨꯝ ꯁꯣꯟꯅꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯈꯠꯅꯕ ꯍꯧꯔꯛꯏ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯌꯥꯔꯁꯤ ꯁꯤ ꯋꯥꯁꯦ ꯁꯥꯟꯅꯔꯣꯏꯁꯤ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯑꯗꯣꯝ ꯅꯥꯀꯟꯒꯤꯗꯣ ꯈꯔ ꯊꯥꯡꯒꯠꯂꯨ ꯑꯗꯨꯗꯣ ꯁꯤ ꯃꯄꯥꯗꯣ ꯆꯥꯅꯕ ꯁꯦꯝꯃꯣ
ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯌꯣ ꯑꯁ ꯄꯨꯛꯁꯦ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯂꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯅꯨꯡꯁꯥꯁꯦ ꯉꯥꯏꯛꯇ ꯌꯥꯏꯒꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯑꯌꯤꯡꯕ ꯆꯥꯕꯒꯤꯅꯦ ꯃꯁꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯥꯞꯂꯒ ꯊꯣꯡꯂꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯋꯥꯏꯕꯨꯗꯤ ꯁꯪꯉꯦꯗ ꯀꯥꯟꯗꯦ꯫ ꯄꯨꯛ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯒꯤ ꯅꯤꯡꯕꯨꯗꯤ ꯊꯨꯡꯂꯕꯅꯤꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯑꯝꯇ ꯂꯣꯏꯅ ꯍꯣꯟꯗꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯎꯂꯛꯄ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯅ ꯍꯣꯟꯗꯣꯛꯏ꯫ ꯁꯣꯝꯗ ꯂꯦꯝꯕꯤꯒ ꯆꯅꯨꯒꯗꯣ ꯀꯩꯊꯦꯜ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯣꯏꯃꯨꯒ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯦ꯫ ꯆꯅꯨ, ꯂꯦꯝꯕꯤ, ꯅꯈꯣꯏꯅꯤꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ? ꯂꯦꯝꯕꯤꯅ ꯀꯩꯊꯦꯜ ꯆꯠꯂꯨꯏꯅꯤ꯫ ꯇꯥꯈꯣꯏꯃꯣ, ꯅꯪꯗꯤ ꯅꯈꯣꯡꯗ ꯐꯤ ꯌꯦꯠꯂꯤꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯣꯏꯃꯨꯁꯦ ꯅꯨꯄꯤꯅ ꯏꯟꯊꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯤꯡꯂꯤ ꯊꯨꯈ꯭ꯔꯦꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯁꯝꯕ ꯆꯠꯂꯨꯏꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯤꯅ ꯏꯟꯊꯣꯛꯄꯗ ꯍꯥꯏꯁꯤꯕꯨ ꯇꯥꯈꯣꯏꯃꯣ, ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯅꯦ? ꯆꯠꯂꯣꯗ, ꯁꯤꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯁꯤꯅ ꯍꯥꯏꯔꯒ ꯊꯥꯖꯔꯤꯕ ꯅꯪꯅ ꯉꯛꯆꯈ꯭ꯔꯦ꯫ ꯆꯅꯣ, ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯗꯨꯕꯨ ꯅꯪꯅ? ꯇꯨꯃꯤꯟꯅ ꯂꯩꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯌꯣ ꯍꯥꯏꯅꯣ? ꯏꯁ, ꯈꯣꯡꯁꯤꯁꯨ ꯅꯪꯅ ꯅꯥꯍꯜꯂꯤ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡꯗꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯀꯗꯧꯅꯤ꯫ ꯂꯦꯝꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ? ꯂꯦꯝꯕꯤꯗꯨ ꯆꯅꯨꯗ ꯑꯃꯨꯛ ꯌꯦꯡ ꯈꯣꯏꯃꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯃꯈꯨꯠꯀꯥꯗꯨ ꯃꯆꯤꯟꯗ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤ꯫ ꯂꯦꯝꯕꯤꯅ ꯅꯣꯏ ꯑꯅꯤꯗꯤ ꯇꯨꯃꯤꯟ ꯌꯥꯝ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯏꯇꯥ, ꯃꯤꯗꯤ ꯌꯥꯗꯦꯀꯣ꯫ ꯇꯥ ꯈꯣꯏꯃꯨꯒ ꯏꯔꯥꯡ ꯀꯥꯞꯅꯅ ꯂꯩꯔꯝꯃꯦꯕ꯫ ꯈꯣꯏꯃꯨꯅ ꯀꯩꯅꯣ ꯂꯦꯝꯕꯤ ꯅꯪ ꯍꯥꯏꯗꯨꯕ? ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ꯫ ꯆꯅꯨꯅ ꯏꯀꯥꯏꯌꯦꯅ ꯇꯨꯃꯤꯟ ꯂꯩꯖꯕꯁꯤꯗ꯫ ꯑꯇꯩꯗꯨꯅ ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯗꯤ ꯆꯅꯨꯒ ꯀꯣꯏꯅꯔꯒ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯗꯕ? ꯑꯩꯈꯣꯏꯗꯤ ꯅꯪꯒ ꯀꯣꯏꯅꯩ ꯈꯪꯗꯕꯒꯤ ꯂꯨꯝꯕ ꯆꯠꯀꯦ ꯇꯧꯔꯦ꯫ ꯆꯅꯨꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯃꯁꯤꯒꯤ ꯈꯣꯏꯃꯨ ꯍꯥꯏꯕ ꯃꯨꯊꯤꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ꯫ ꯏꯇꯥ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤꯅ ꯍꯥꯏꯁꯦ ꯇꯥꯔꯨꯅꯨ, ꯑꯣꯏꯗꯕ ꯉꯥꯛꯇꯅꯦ ꯃꯥꯅ ꯉꯥꯡꯉꯤꯁꯦ꯫ ꯅꯍꯥꯎꯕ ꯆꯠꯂꯁꯤ꯫ ꯍꯣꯏ ꯂꯥꯛꯑꯦ꯫ ꯇꯥ ꯈꯣꯏꯃꯨꯅ ꯍꯥꯏꯗꯣ ꯑꯩꯗꯤ ꯊꯥꯖꯩꯗ꯫ ꯅꯣꯏ ꯑꯅꯤ ꯂꯣꯟꯅ ꯀꯣꯏꯅꯩꯔꯣ? ꯏꯇꯥ, ꯅꯪ ꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯐꯃꯜꯂꯦꯀꯣ꯫ ꯀꯅꯥꯝꯇ ꯀꯣꯏꯖꯗꯦ ꯑꯩ꯫ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯩꯗꯨꯕꯨ ꯀꯩꯅꯣ? ꯊꯥꯖꯕ ꯌꯥꯕ ꯃꯇꯥꯡ ꯑꯣꯏꯕꯩꯅꯤ ꯑꯩꯅ ꯊꯥꯖꯔꯤꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯈꯣꯏꯃꯨꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯥꯛꯏ꯫ ꯏꯇꯥꯎ ꯈꯣꯏꯃꯨ, ꯅꯪꯕꯨ ꯆꯅꯨꯒ ꯑꯁꯦꯡꯃꯛꯀꯤ ꯅꯨꯡꯁꯤꯅꯕ꯭ꯔꯅꯦ? ꯅꯨꯡꯁꯤꯅꯕꯩ ꯅꯠꯇ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ? ꯁꯨꯛꯈꯪ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯅꯤ꯫ ꯑꯁ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯆꯦꯈꯥꯏꯒꯦ ꯇꯧꯏꯀꯣ꯫ ꯑꯗꯣ ꯆꯦꯈꯥꯏꯔꯣꯏ, ꯐꯣꯠꯅꯕ ꯂꯪ ꯂꯩꯇꯦꯕ꯫ ꯑꯗꯣ ꯆꯅꯨꯁꯦ ꯐꯗꯤ ꯐꯖꯕꯅꯦ꯫ ꯃꯥꯗꯤ ꯃꯥꯡꯗ ꯌꯦꯡꯂꯁꯨ ꯐꯖꯩ, ꯇꯨꯡꯗ ꯌꯦꯡꯂꯁꯨ ꯐꯖꯩ꯫ ꯈꯣꯏꯃꯨꯅ ꯌꯥꯔꯦꯗ ꯅꯣꯏ ꯋꯥꯔꯤꯗꯣ ꯀꯩꯅꯣꯝꯃ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤꯀꯣ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯤꯡ ꯃꯃꯥꯡꯒꯤ ꯋꯥꯔꯤꯒ ꯁꯥꯖꯤꯜꯂꯤ, ꯑꯗꯨꯁꯨ ꯑꯩ ꯃꯥꯡꯗ꯫ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯈꯔ ꯐꯖꯕ ꯎꯕ ꯌꯥꯗꯕꯤ ꯃꯅꯨꯡ ꯃꯄꯥꯟ ꯀꯣꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯁꯤꯗꯤꯕ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯤꯗꯣ꯫ ꯏꯁ, ꯐꯪꯗꯕ ꯀꯥꯏ, ꯑꯩꯈꯣꯏꯅ ꯀꯣꯏꯗꯕꯅꯤ ꯁꯤꯗꯤ꯫ ꯅꯪ ꯀꯩ ꯈꯪꯉꯗꯅ ꯃꯥꯒꯤ ꯌꯨꯝ ꯐꯪꯈ꯭ꯔꯦ ꯀꯥꯏꯅꯒ ꯎꯁꯤꯠꯇꯕꯤ ꯇꯧꯏ꯫ ꯏꯀꯥꯏ ꯀꯥꯞꯁꯤꯜꯂꯒ ꯇꯣꯛꯍꯟꯁꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯈꯠꯅꯗꯅ ꯆꯠꯂꯤ꯫ ꯆꯅꯨꯒ ꯂꯦꯝꯕꯤꯒꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯆꯅꯨꯒꯤ ꯃꯃꯥꯁꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯉꯟꯅ ꯍꯜꯂꯛꯏ꯫ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯆꯅꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ꯫ ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯦ꯫ ꯀꯩ ꯀꯥꯟꯅꯗꯕꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯗꯧ ꯁꯔꯨꯛ ꯍꯥꯏꯗꯅ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯄꯁꯤꯅ ꯍꯦꯟꯅ ꯐꯔꯦ꯫ ꯏꯃꯥ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯅ, ꯄꯣꯠ ꯁꯤꯠꯇ꯭ꯔꯕꯣ? ꯁꯤꯠꯇ꯭ꯔꯤ, ꯈꯥꯎꯗꯅꯦ ꯏꯟꯁꯥꯡ ꯈꯔ ꯌꯥꯎꯕꯅꯤ, ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯨ꯫ ꯃꯃꯥꯒꯤ ꯈꯥꯎꯗꯨ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯒ ꯊꯅꯝꯂꯒ ꯃꯉꯣꯜꯗ ꯊꯣꯛꯂꯛꯄꯗ ꯑꯌꯤꯡꯕꯤꯁꯨ ꯊꯣꯛꯂꯛꯄꯒ ꯍꯦꯛ ꯃꯥꯌꯣꯛꯅꯩ꯫ ꯑꯌꯤꯡꯕꯤꯅ ꯍꯦ, ꯀꯩꯅꯣ ꯃꯨꯟꯅ ꯌꯦꯡꯉꯛꯏꯗꯣ? ꯅꯃꯤꯠꯅꯦꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯤ ꯍꯦꯛ ꯃꯥꯟꯕꯗꯨꯅ ꯄꯥꯡꯂꯤ ꯇꯧꯔꯒꯁꯨ ꯌꯦꯡꯉꯛꯏ꯫ ꯍꯩꯅꯗꯦꯍꯦ! ꯑꯁ, ꯃꯪꯒꯣꯜꯁꯤꯗ ꯐꯝꯂꯒ ꯈꯨꯖꯤꯟꯁꯦ ꯀꯛꯀꯦ ꯇꯧꯕꯅꯤ꯫ ꯌꯦꯡꯅꯤꯡꯗꯕꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ? ꯍꯥ? ꯑꯩꯁꯨꯅꯦ ꯁꯤꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯕ, ꯈꯪꯂꯦꯗꯅ꯫ ꯅꯁꯛꯇꯣ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯋꯥꯔꯛꯇꯕꯤ ꯃꯥꯟꯈꯩ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ, ꯌꯦꯡꯅꯤꯡꯗꯦ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕ? ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯖꯕꯁꯨ ꯅꯠꯇꯅ ꯍꯨꯏꯗ ꯍꯥꯏꯖꯕꯅꯤ꯫ ꯌꯥꯝ ꯈꯠꯅꯅꯤꯡ ꯃꯥꯜꯂꯤ, ꯑꯣꯟꯖꯅ ꯆꯤꯛꯑꯗꯅ꯫ ꯀꯔꯤ? ꯍꯨꯏꯗ ꯍꯥꯏꯕꯅꯦꯗꯤ ꯀꯩꯅꯣ? ꯍꯥ? ꯁ꯭ꯋꯥꯏꯗ ꯍꯨꯏ ꯂꯩꯕ꯭ꯔꯥ? ꯑꯣꯟꯖꯅ ꯆꯤꯛꯄ ꯀꯥꯏꯗꯤ ꯀꯩꯅꯣ? ꯈꯨꯠ ꯑꯆꯧꯕꯁꯤꯅ ꯑꯃꯨꯛꯇꯪ ꯊꯥꯔꯛꯄꯗ ꯉꯥꯎꯔ ꯇꯥꯗꯧꯕ ꯅꯪꯅ ꯈꯠꯅꯕꯒꯁꯨ ꯍꯧꯔꯛꯄ ꯁꯥꯏꯅꯦ꯫ 'ꯊꯥꯔꯣꯅꯦ, ꯏꯃꯥꯅ ꯊꯥꯔꯒ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯔꯗ꯭ꯔꯣ?
ꯇꯣꯉꯥꯟꯕꯩ ꯇꯣꯉꯥꯟꯕ ꯃꯪꯒꯣꯜꯁꯤꯁꯨ ꯇꯣꯉꯥꯟꯕ ꯇꯥꯏ ꯌꯨꯝꯁꯤꯁꯨꯅꯦ ꯇꯣꯈꯥꯏꯅ ꯁꯥꯔꯒ ꯏꯪꯅ ꯂꯩꯇꯗꯤ ꯌꯥꯔꯣꯏ ꯂꯩꯖꯈꯣꯅ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯏ ꯁꯪꯉꯤ ꯀꯩꯅꯣ ꯂꯩꯈꯣ ꯑꯣ ꯑꯗꯨ ꯑꯣꯏꯗꯤ ꯅꯁꯥꯅ ꯈꯪꯅꯅꯦ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯄꯤꯕꯤꯔꯛꯑꯣ ꯁꯨꯝ ꯀꯟꯁꯤꯟꯅ ꯊꯝꯂꯅꯨ ꯅꯣꯏ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯗꯣ ꯃꯧ ꯅꯪꯅꯦ ꯋꯥꯁꯣ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨꯀꯣ ꯏꯪꯈꯣꯜꯁꯦ ꯃꯆꯦꯠ ꯑꯝꯇ ꯀꯥꯏꯕ ꯌꯥꯔꯣꯏ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯂꯣꯏ ꯅꯈꯣꯏꯅ ꯌꯥꯝ ꯄꯥꯝꯂꯒꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯕꯗꯣ ꯉꯥꯏꯔꯣ ꯑꯗꯨꯒ ꯂꯧꯔꯣ ꯅꯆꯥꯅꯨꯄꯤ ꯌꯦꯠꯁꯤꯟꯅꯕꯤꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯃꯥꯏ ꯁꯔꯨꯛ ꯈꯥꯏꯗꯦ ꯀꯥꯏꯅ ꯌꯦꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯨ ꯌꯦꯠꯇꯅꯕ ꯑꯩꯅ ꯊꯣꯛꯄ ꯇꯧꯅꯤ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯏꯆꯥꯅꯨꯄꯤꯗ ꯄꯤꯗꯧꯔꯤꯕ ꯑꯗꯨꯗ ꯂꯦꯝꯍꯧꯕꯗꯨꯅꯅꯦ ꯅꯈꯣꯏꯒꯤ ꯍꯦꯛ ꯑꯣꯏꯍꯧꯔꯣ ꯏꯁ ꯍꯔꯦ ꯍꯔꯦ ꯈꯔ ꯂꯩꯔꯒ ꯃꯋꯥ ꯅꯥꯏꯈꯤꯗꯧꯔꯕ ꯅꯆꯥꯅꯨꯄꯤꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯅꯤ ꯀꯥꯏꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯋꯥ ꯀꯥꯏꯅꯔꯛꯇꯧ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯦ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯑꯩꯗꯤ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯣ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯇꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯦꯡꯕꯤꯅ ꯃꯅꯦꯝꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯏꯟꯊꯩ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯅꯨꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯃꯃꯥꯗꯨ ꯁꯨꯞꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯁꯣꯛꯄ꯭ꯔꯥ ꯁꯤ ꯍꯧꯒꯠꯂꯣ ꯑꯌꯣ ꯈ꯭ꯋꯥꯡꯁꯦ ꯁꯨꯆꯤꯡꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯏꯅꯝꯃꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯕꯤꯗ ꯏꯃꯥꯗ ꯏꯟꯊꯣꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯨꯝꯕ ꯂꯤꯆꯠꯁꯤꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯑꯦ ꯑꯩꯒꯤ ꯂꯤꯆꯠꯅ ꯀꯩꯗꯧꯔꯕ ꯍꯥ ꯃꯔꯝ ꯆꯠꯇꯨꯅꯅꯦ ꯑꯩꯅ ꯃꯪꯒꯣꯜꯁꯤꯗꯒꯤ ꯏꯟꯊꯔꯤꯕꯗꯣ ꯆꯒꯠ ꯆꯒꯠ ꯁꯨꯝ ꯉꯥꯡꯅꯕꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯏꯅꯝꯃ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯏꯃꯨꯡꯁꯤꯗ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯍꯦꯛ ꯊꯨꯒꯥꯏꯗ ꯁꯤꯅ ꯇꯥꯆꯧ ꯂꯥꯛꯂꯒ ꯑꯣꯟꯅ ꯇꯩꯅ ꯇꯝꯁꯤꯜꯂꯒ ꯇꯥꯆꯧꯅꯅꯦ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯎꯍꯟꯗꯧꯔꯤꯅꯦꯕ ꯍꯣꯏ ꯇꯝꯗꯧꯔꯤꯌꯦ ꯇꯝꯗꯧꯔꯤ ꯑꯩꯅꯅꯦ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯇꯝꯗꯧꯔꯤ ꯅꯪ ꯀꯩꯗꯧ ꯉꯝꯗꯧꯔꯤꯒꯦ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯉꯝꯂꯣꯏꯌꯦ ꯑꯩꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯗꯧꯔꯤꯒꯦ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯂꯩꯔꯤꯗꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ ꯏꯃꯥ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯆꯅꯨꯅ ꯃꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯌꯦꯡꯕꯤꯅ ꯍꯦ ꯉꯥꯏꯈꯣ ꯆꯪꯈꯤꯅꯨ ꯂꯥꯎꯅꯦ ꯁꯛꯇꯥꯁꯤꯒ ꯅꯣꯡꯃ ꯈꯪꯂꯛꯈꯤꯅꯤ ꯀꯥꯏꯅ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯤꯁꯤꯗꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒꯦ ꯇꯣꯉꯥꯟ ꯆꯥꯔꯕꯅꯤꯅ ꯊꯕꯛꯁꯨ ꯀꯣꯝꯃꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯅꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯍꯤꯒꯥ ꯌꯩꯅꯕ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯤ ꯃꯄꯥ ꯍꯜꯂꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯩ ꯅꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯅꯦ ꯍꯜꯂꯛꯏ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯍꯤꯞꯄꯤ ꯏꯪꯕꯁꯤꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯣꯏꯔꯝꯅꯤꯗ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯗꯨꯅ ꯃꯈꯣꯡꯗꯣ ꯈꯔ ꯍꯦꯛ ꯍꯥꯝꯍꯜꯂꯣ ꯍꯣꯏ ꯄꯥꯕꯒꯤꯁꯨ ꯈꯣꯡꯈꯨꯠ ꯍꯥꯝꯅꯅꯕ ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ ꯆꯅꯨꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯃꯥꯒꯤ ꯍꯤꯒꯥ ꯌꯩꯕꯤꯔꯤ ꯃꯄꯥꯗꯗꯤ ꯄꯥꯎ ꯀꯔꯤꯁꯨ ꯇꯝꯂꯨꯗꯦ ꯇꯝꯂꯨꯔꯒ ꯑꯃꯨꯛ ꯁꯥꯎꯅꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ ꯁꯣꯝꯅ ꯇꯨꯡꯕꯨꯡ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯇꯨꯡꯕꯨꯡꯅ ꯍꯩ ꯀꯔꯤꯅꯣ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯇꯨꯝꯃꯤꯗꯨꯅ ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ ꯅꯪꯕꯣ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯊꯣꯡꯗꯦ ꯑꯝꯇ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯈꯔ ꯂꯩꯕꯅꯤ ꯑꯗꯨ ꯆꯥꯔꯣ ꯍꯩ ꯀꯩꯅꯣꯅꯦ ꯆꯥꯛꯄꯨ ꯆꯖꯤꯛ ꯆꯥꯎ ꯍꯥꯏꯁꯤꯕꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯆꯖꯤꯛꯁꯤ ꯆꯥꯔꯗꯤ ꯍꯛꯆꯥꯡ ꯐꯈꯤꯗ꯭ꯔꯣ ꯑꯣ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯈꯔꯕꯨ ꯆꯥꯔꯤꯁꯦ ꯐꯔꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯈꯤꯗ꯭ꯔꯣ ꯉꯝꯂꯔꯣꯏ ꯑꯩ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯑꯩ ꯇꯨꯝꯃꯕꯅꯤ ꯇꯨꯡꯕꯨꯡ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯆꯥꯛ ꯆꯖꯤꯛꯇꯨ ꯊꯤꯔꯒ ꯆꯥꯊꯣꯛꯇꯨꯅ ꯃꯥꯁꯨ ꯄꯣꯊꯥꯈ꯭ꯔꯦ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯨꯡꯕꯨꯡ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯖꯤꯛ ꯁꯨꯝ ꯄꯤꯖꯕꯗꯨꯗ ꯃꯁꯥꯗꯣ ꯅꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯈꯔ ꯂꯩꯔꯒ ꯐꯖꯈꯤꯁꯅꯤ ꯈꯟꯗꯨꯅ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯁꯤꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯨꯡꯕꯨꯡꯗꯨ ꯌꯨꯝ ꯁꯥꯕ ꯆꯠꯄꯗ ꯁꯒꯥꯏ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯑꯦ ꯍꯥꯏꯗꯅ ꯃꯊꯕꯥꯛꯇꯨ ꯁꯨꯖꯤꯜꯂꯝꯃꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯤ ꯈꯔꯅ ꯇꯨꯡꯕꯨꯡꯕꯨ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯆꯅꯨꯁꯨ ꯃꯕꯨꯡ ꯁꯣꯛꯂꯕꯗ ꯁꯦꯕꯥ ꯇꯧꯕ ꯆꯪꯂꯛꯂꯝꯃꯤ ꯑꯍꯤꯡꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯆꯅꯨꯅ ꯃꯈꯣꯏ ꯀꯥ ꯆꯪꯂꯛꯄꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯆꯅꯨꯅ ꯏꯅꯝꯃ ꯀꯞꯇꯅ ꯂꯩꯔꯅꯨ ꯅꯁꯥꯗꯣ ꯁꯣꯛꯂꯅꯤ ꯇꯥꯆꯧꯁꯦ ꯌꯥꯝ ꯋꯥꯅꯁꯨ ꯎꯔꯦ ꯍꯣꯔꯦꯟ ꯄꯥꯕꯒꯤ ꯃꯥꯒ ꯂꯥꯛꯂꯒ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯏꯕꯦꯝꯃ ꯏꯃꯥꯒ ꯄꯥꯕꯒꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯦ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯇꯥꯆꯧꯒꯤꯁꯨ ꯏꯃꯥꯅꯤ ꯄꯥꯕꯅꯤ ꯏꯅꯝꯃꯒꯤꯁꯨ ꯁꯔꯨꯛ ꯂꯣꯏꯅ ꯌꯥꯎꯔꯤꯅꯤ ꯌꯥꯔꯛꯀꯅꯤ ꯀꯞꯂꯒ ꯂꯩꯔꯅꯨ ꯑꯩ ꯇꯥꯆꯧꯅ ꯆꯥꯅꯕ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯅꯨꯗꯨ ꯊꯣꯛꯈ꯭ꯔꯤ ꯇꯨꯡꯕꯨꯡꯅ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯁꯣꯛꯊꯩꯅꯦ ꯀꯩꯁꯨ ꯇꯧꯔꯨꯏꯁꯦ ꯍꯣꯔꯦꯟ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯂꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯍꯜꯂꯒ ꯌꯦꯡꯍꯜꯂꯁꯤ ꯅꯨꯄꯥ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯅꯨꯄꯤ ꯍꯛꯆꯥꯡꯅ ꯃꯔꯣꯜ ꯑꯃ ꯋꯥꯕꯅꯤ ꯀꯞꯂꯒꯅꯨ ꯑꯝꯇ ꯑꯩ ꯇꯥꯅꯤꯡꯗꯦ ꯏꯕꯦꯝꯃꯅ ꯆꯝꯐꯨꯠ ꯐꯨꯠꯄ ꯆꯪꯈ꯭ꯔꯤꯕꯗꯣ ꯑꯝꯇ ꯌꯦꯡꯉꯨꯁꯣ ꯆꯝꯐꯨꯠ ꯑꯁꯥ ꯃꯍꯤꯗꯣ ꯃꯗꯨ ꯈꯔ ꯊꯛꯂꯒ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯆꯠꯂꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ
ꯑꯩ ꯆꯝꯐꯨꯠ ꯑꯁꯥꯕꯗꯣ ꯏꯕꯦꯝꯃꯗ ꯄꯨꯍꯜꯂꯛꯂꯒꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯨꯡꯕꯨꯡ ꯃꯁꯥꯗꯨ ꯁꯣꯛꯆꯤꯟꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯧꯗꯨꯅ ꯃꯁꯥꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯊꯕꯥꯛꯇ ꯌꯩꯁꯤꯟꯈꯤꯕꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯥ ꯄꯤꯖꯧ ꯃꯁꯥ ꯀꯟꯈꯠꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯝꯕꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯔꯨꯜ ꯐꯥꯎꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯥꯅ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕ ꯃꯅꯦꯝ ꯃꯀꯨ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏꯅ ꯅꯥꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯨ ꯎꯕꯗ ꯃꯥꯅ ꯇꯧꯖꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯃꯃꯤꯠꯇ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯅꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯆꯝꯐꯨꯠ ꯐꯨꯠꯅꯕ ꯍꯪꯒꯥꯝ ꯄꯦꯔꯦꯗꯨ ꯃꯜꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯆꯥꯛꯈꯨꯝꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯏꯃꯥ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ? ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯂꯣꯏꯔꯕꯅꯤ, ꯏꯕꯨꯡꯉꯣꯒꯤꯁꯨ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯂꯣꯏꯔꯕꯅꯤ꯫ ꯆꯥ ꯁꯥꯕꯁꯤꯒꯅꯦ ꯄꯤꯖꯔꯒ ꯄꯣꯊꯥꯍꯟꯅꯅꯕ꯫ ꯅꯆꯥꯅꯨꯄꯥꯗꯤ ꯃꯁꯥꯕꯨ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏꯍꯧꯏ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ꯫ ꯅꯥꯕ ꯌꯥꯎꯔꯛꯄꯁꯦ ꯋꯥꯕꯅꯤꯅꯦ, ꯅꯥꯕꯒ ꯌꯥꯄꯣꯟꯇꯦꯀꯣ꯫ ꯏꯃꯥ, ꯏꯕꯦꯝꯃ, ꯕꯥꯕꯥ, ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯤ ꯅꯃꯧ ꯃꯤꯀꯞ ꯊꯣꯛꯂꯤ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯀꯌꯥꯗꯣ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯀꯞꯆꯩ꯫ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯍꯥꯏꯅꯗ ꯂꯩ꯫ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯈꯨꯝꯃꯤ, ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯧꯁꯤꯗꯤ ꯑꯗꯨꯅꯤꯗꯅ ꯅꯁꯥꯅ ꯇꯧꯖꯔꯨꯕ ꯁꯣꯏꯕꯁꯤꯡꯕꯨ ꯈꯪꯗꯣꯛꯇꯨꯅ ꯆꯨꯝꯊꯣꯛꯆꯔꯣꯀꯣ꯫ ꯏꯃꯧꯅꯅꯦ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯔꯦ, ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯌꯤꯡꯕꯤꯅ, ꯕꯦꯝꯃ, ꯅꯪ ꯏꯅꯝꯃꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯏꯅꯝꯃ, ꯑꯩ ꯋꯥꯔꯧꯗꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯁꯤꯀꯣ꯫ ꯇꯥꯆꯧꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯁꯦꯕꯥ ꯇꯧꯁꯤ꯫ ꯇꯥꯆꯧ ꯀꯨꯏꯅ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯨꯡꯕꯨꯡꯅ, ꯇꯥꯆꯧ ꯅꯥꯕ ꯐꯔꯕꯅꯤꯅꯦ꯫ ꯃꯌꯥꯝꯗꯨꯅ, ꯑꯣꯏꯃ꯫ ꯇꯨꯡꯕꯨꯡꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯗꯨ ꯄꯨꯂꯞ ꯈꯪꯏ, ꯑꯗꯨꯒ ꯀꯣꯟꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯄꯨꯟꯅꯃꯨꯛ ꯅꯣꯛꯏ꯫ ꯋꯥꯈꯜ ꯄꯤꯛꯄꯤ ꯑꯌꯤꯡꯕꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯏꯃꯨꯡꯕꯨ ꯅꯤꯡꯊꯤꯅ ꯀꯣꯏꯗꯨꯅ ꯑꯐꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯄꯥꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯤ꯫ ꯃꯊꯃꯣꯏꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯍꯥꯛꯄꯨ ꯋꯥꯔꯧꯕꯗꯤ ꯂꯦꯞꯆꯗꯦ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯨꯅ ꯑꯌꯤꯡꯕꯤ ꯍꯥꯏꯕ ꯃꯤꯡꯒꯁꯨ ꯆꯥꯟꯅꯅ ꯏꯪ ꯇꯞꯅ ꯂꯩꯈꯤꯔꯝꯃꯤ꯫